Arambai News Guwahati da Mitilongi Pau Tabri Singbu Yan Han Muktada Chingangbam Suzitrani na Kurumjari. Huzinga Sigi Samlapa Muriba Pau Sing Lawira Se. Assam amasung Telangana gi Chief Minister Anigi Marakta Chingilan Kankhalakle. Telangana gi CM KCR na surgical strike ki proof PU haina Rahul Gandhi na demand tawbuda kari aranba yawbage. Aina su demand tawriba sini lengaga amasung army na pramanadu utpham thoi hairakre. Maragasida Assam ki CM Himanta Biswa Sarmana ngasi ningthau kaba numit surgical strike ki videographic evidence Twitter da share tawraduna masi leirabasu lanmi singi thongna phabada nakhoina chingnaba pokli amadi makhoibu ikaiba piri army gi mathakta landaba amadi makhoibu masak thianaba asukkanna hotnaribase karigino army gi mayokta ikaiba pibasi New India na kaironginjasu khangduna leiba ngamloi haina amuk pakhum pirakre. Cheragasida BJP Assam nasu Rahul Gandhi gi Indiana laribase Gujarat tagi West Bengal phawbatani haina haikiba wangang adugi mayokta yamdrabada sedition case lisingama pangani haina muk kihalakre. Hayeng February 15 lebak pokpa numit tagi Assam da lariba airport railway station amadi hospital sing da tangai fadana COVID test tawdrabasu yaragani haina Assam lengakna ngasi lauthokre. COVID ki ana layong utpa anabasing natana emergency OPD service na chingbagi damakta hospital da lakpa patient sing su COVID test tawdrabasu yaragane. SMS loan sahitya madina chakut nabagi damak ingnisingamaga chamapan taratareta semkiba Assam gi khwaidagi liraba literary cultural organization Assam Sahitya Sabhana ngasidagi sabasigi digital khongchat haukre. Asumna Assam tapna digital world gilam da khong thangzilakle. Ariba Larik Singi archive YouTube channel amadi Facebook page launch tawkre. Digital archive ase Cotton University gi VC oriba Bhaven Chandra Goswami na hangdoke. Ariba amadi mamal yamlaba Larik Sing loidana journal chaungamuk masida yauri. Cheragasida organization asina SMS phunga wari sing tongan ba audio app sing da upload taunanabagi warepsu lawkre. Assam Sahitya Sabhagi President oriba Kuldhar Saikyana haikibada sabha asi ahal oiraba singita natana anoba mirolgi naha oriba ayiba singsu konsinanaba hotnagani. Haujiktagidi Assam Sahitya Sabhagi Thoram Singh YouTube ta live oina uba phanglagani. Aduga awang nokpok state singi tongan ba tribe singi phunga wari singsu Spotify, Ghana amadi Amazon Music kumba audio app singda launch tawragani hairi. Guwahati Sahar Sagadoriba Anisuba Anoba Medical College Asigi Maming Pragjyotispur Medical College Tholagani Haina Ngasi Guwahati gi Kala Pahar amadi MMCH campus animakta pangthokiba Medical College Asigi Bhumi Pujan gi thoramda Samgi CM Himanta Biswa Sarmana lauthokre. Hariba Medical College asi Lambigha Humphuni Thoida Lupa Crore Chamapan ga Marfutrani Pan Dasmik Ahum Sino Changna Sagadoribane. Kalapahar campus tana phamung chamriga marfu ICU niputaruk high-tech OT taret loinana mahiroi chamri yangkai amadi intern chama leibagi khudong chaba leigani. Aduga MMCH campus tana phamung chanipan ICU chama state of the art diagnostic amadi dialysis unit loinana OT taramathoi leigani haire. Matam sangna samyamna khorangna ngaiduna lereklabagi matung Majuli Baipol gi oina BJP mirep ki ming lauthokre. Bubon gamna mirep oiragani. Bitapon dole amadi Hemchandra dole su BJP gi mirep oinanabagi tanarambane. Adubu district asigi guardian minister oriba Bimol Borana mafam asigi miyam gi apamba lauraba matung Bubon gam gi ming asi center da pikhat kibani haire. Tawbagidi ngarang ayuk makoy ahumbak CM Himanta Biswa Sarma gi official bangloda kauduna paminaki. Panbayay Majuli gi Baipol lakliba Mars ki taretane. Nakalamromda Congress ti Majuli gi lanpam thadokre amadi Assam Jatiya Parishad ki mirepta sagot lagani lauthorakrabani. Assam amadi Tata anigi mari tapna naksinarakle. Tata Motors na Punski Kaziranga edition gari maikum hangdokre. Masi micro SUV gi one of edition ne. Auction laubada phanglakpa selfamadu Kaziranga National Park ki conservation gi thabakta sizinagani haina Tatana lauthokre. Car asigi starting price na lupa lakh 5.3 ne.
X showroom da aduga top model na lupa lakh 9.9 ni haire. Ngasi Sagapam Gaura Memorial Society gi editorial board amadi akhanaba member singi mifam ama Binakandi Thongkhongda lupki VP Ingudam Kantana mifam apu oiduna pangthokre. Lakliba February 16 pangthokadoriba leikidraba ningtam lanme Sagapam Gaura gi chama subna taret subama pokumon thoram pangthokadabagi thoram paremgi maramdasu khanakhe. Hariba thoram asida ningtam lanmi asigi punsi amadi thabak singi maramda ningsing chepong ama puthokane. Thoramasi manung channa Sagapam Gaura ningsing mana Lakipur Sapormainagi Samaj Sevak A Bari Khanda Piragane. Ngasigi thoramasida VP Professor G Narahari Sharma Thoburen Huirem Manimohan Chepongi editor ani Dr. Potsangbam Raj Bihari amadi Dr. Y Raj Bihari amasung Chief Editor Ingudam Binotsu Saruk Yakhi. Kasar district ta yamnamak nungai taba thodok amat oina Kasar gi Dholai police station gi manung channa Siam Charanpur khunda ngarang nongmaijing numit chahi humpu suraba wakhal choraba miyoi amana chahi ahum katamak ngari bi nupi macha amabo mahaki mama mapagi mamang maktada thangna thinduna hatkre angawa miyoi asina khanghauduna yum manung da chensilaklaga mama dagi angang asi munduna pukhibani haire Asumna angang asibu thangna thilaba matung chenanaba hotnaki adubu miyam changduna pharaba matung police ta pishinki miyoi asina leiramba khangpok sangsu khuishaunaraba miyamna mai thadokhi Manipur ngasi tongan political party singi candidate singna magi phiral chingkhatnakre Hangang Kendra gi BJP gi mirep oiriba CM N Biren gi Mikhal gi phiral chingkhatpagi thoram luang sangbam da leiba mahaki mayumda pangthokhi Masida Samgi CM Himanta Biswa Sharma Netagi convener su oiriba amadi Union Minister Kiren Rijiju Saruk Yakhi Mathangi BJP lengaktadi chakot thorangi thabak sing saruk ani hena yangna paikhatpa ngamlagani haina Himanta Biswa Sharma na phongdokhi Ngasi phiral chingkhatpagi thoramasi Singjamai Kendragi BJP gi mirep oiriba Y Khemchan Nauria Pakhanglakpagi SKB Yai School Kendragi TH Satyabarta Uripo Kendragi KH Raghumani Patsoi Kendragi NPP gi mirep RK Rameshwar Yai School Kendragi NPP gi mirep Huidrom Bikramjit Singh gi su makhoi gi mayumda phiral chingkhatke Panbayai Y Khemchan gi phiral chingkhatpagi thoramda Defense Minister Rajnath Singh su saruk yakhi Ngasi Yai School Kendragi JDU gi mirep Thongnaujam Brinda Suma ki Yai School Janmastan da leiba masagi mayumda Mikhal gi phiral chingkhatpagi thoramda thamoi amadi sel gi landa Mikhal gi Wayel Chathabiu haikibaga loinana handaki Mikhal asida nupi mirep kya thorakpasina nupi singna policy maker da changlakpasi yamnamak chokthok chaningai ni nupi kudimak mai pakpa oinanaba mayamna hotnabiu haiki Kumbong mayum Suresh ki Mikhal gi phiral chingkhatpagi thoram iroi sembada leiba mahaki mayumda pangthokre Uripo Kendra da BJP gi mirepo maithiba pigani amadi JDU gi mirep Suresh po vote kananaba angamba mateng pangani haina hanagi BJP gi wangangloi oiramba CH Bijoina phongdokhi Lilong Kendra gi MLA Y Antas Khanna mirepche pishinbada asaba che chang sizinai haina maral siraduna maki mathakta ain gi mateng logduna reject tawnanaba hotnaragani haina Lilong Kendra da independent mirep oina chongthokliba Irsat Husena Thobal DC office ta maki scrutiny loraba matung paumisingda phongdorakhi MLA Antas Khanna malem da leitaba lam maming amadi school maming pisinduna English ngani tarukta class 12 pass tawrakhi haina miyamda chawna namthak tawri haina independent mirep Irsat Husena maral sirakle Sahitya Academy Award English ngani kudmathoi Manipur gi oina Dr. Thokchom Ibohanbi gi lairik Manipuri da punsi wari gi sahitya da piragani Lairigasi Professor Arambam Biren Singh, L. Joy Chandra Singh, Amadi Yumlembam Ibomcha, Member Ahumgi Jurina, Rule Lamadi Procedure Matungina Pirakiba Recommendation da Yumpam Oiraga, Kanbane. Award Asida Copper Plague, Sol Ama, Amadi Sale Oina, Lupa Lak Ama Yauri. Award Ase Lagliba March ki Taramathoida, New Delhi da Sahitya Academy na Kusin Naragani Haina, K. Srinivas Rao na Thadorok Pachirol Amana Pungdorakle. Panbayai, award asigidamag final recommend tawrakraba lairik sing adude sanglakpam achau sarmagi awaba isai koizam santibalagi leironung Abdul Hamid ki wangmagi torbanunda
Nabukumar Nongmai Kapamgi Loktak Amadi Sinmi Atai Wari Machasing Mayanglambam Kandes Singi Likla Nabukumar Nongmai Kapamgi Mamal Hongdoklam Loidabani Thokchom Ibo Hanbi Singi Manipurida Punsi Warigi Sahitya L.S. Sarat Chandragi Manipuri Sayengi Fida Nepramayagi Mutsilakliba Lai Amadi Ratan Thiamgi Srimati Ichebe Mane Masigi Manungdagi Manipurida Punsi Warigi Sahitya Asi Kalakibane Tripurada BJP gi lengak paiminariba Indigenous Peoples Front of Tripura IPFT na yetnaba yaudana state sinba thungna paikhat kadaba warep kya lawkhre madugi manungda khwaidigi maroibase tonganba statehood tanbagi dabi asine Dasara Dev Smriti Bhavanda Central Executive Committee gi numit nini chupna chathakiba meeting da hariba dimanasi yauba memorandum sing Tripura gi CM Biplab Kumar Dev amadi Governor Satyadev Narayan RJ dasu pishingani hairi Loinana Prime Minister Narendra Modi amadi Union Home Minister dasu pishingani hairi IPFT ki General Secretary amadi State asigi Tribal Welfare Minister suwariba MK Jamatiana maroiba demandi Tripura gi 6 schedule area sing kolaga tonganba state ama sembagi demand asini haire Haukiba pung kunmari asida India da COVID ki anuba positive case lising kuntra mariga chamaga tarahumdoi pangke Chahumga niputarukna COVID namaram oiduna laikide Asumna India da COVID case hantanarak padagi ngasidagi India gi state kayada school sing hangdokpa haunakre Delhi da nursery dagi class 8 faub gi school sing ngasidagi hangdoknakre aduga class 9 dagi na 12 faub gi hybrid mode ta habadi offline amadi online mode ta mamangi ningthau kaba numit dagi hangdokpa haukrabane COVID case yamna maghan tharaklabasu haujiksu nongbuda COVID case lising mapan tara hena phangliba Kerala dasu school angalwadi amadi kindergarten sing chahi animukki matung ngasidagi hangdoknakre Kerala da haujik COVID active case lairibase lakamaga lising humpu helibane Pakistan da blasphemy gi maral laiba miyoi ama miyamna nungna thomduna lambi lamjaw da hatkre Hokiba thangzu numit Pakistan gi Khanewal district ki Tulambada lynching tobgi thokdogamada tamthiraba miyam amana miyoi amabu nungna thomduna hatpatanatana miyoi asigi hakchang u amada yanduna thamke Blasphemy case ta miyamna Lankan factory gi manager amabu miyam changduna phuduna hatlaba matung mai thakibagi thokdok adugi tha ani khaktangi matung handaga muk tuzungngai oiraba thokdok ase thoklakibane Holy Quran bu mangthokpagi maralda miyoy asida cherak pibani haire panba yabade police khutpu amana thokdogasi thoktringai mamangda mafam aduda thunglaki amadi jingnaba miyoy asi phake adubu tamthiraba miyamna police custody dagi miyoy asi munduna pukibane tamthiraba thong asi chatharingai dasu police singna tumina adumak yengduna laiki haire Mari mata singda political job pinanabagidamag hanagi Prime Minister Pham Lokthoki amadi Parliament amukamu reinstate tawi haibagi maralda lawmaker singna impeach tawbagi michangda vote thadabadagi Nepal gi Supreme Court ki Chief Justice ngarang nomaizing numit suspend tawkre Masi US amadi China na Nepal munnanabagi hotnariba adugi mahini su haire Panbayai mamangi July thada Nepal gi hanagi Prime Minister KP Sharma Oli bu Supreme Court na phamlok thoki amadi Parliament amuk lehenki PM gi phamlok thoki badu maki chahi manga gi matam sudringai dane Sangvidhan gi mayoktani haina Nepal gi legal community na maral sirakliba si kuiraklabane UN gi report matungina Afghanistan da chaba thakpa phangdabagi awaba yamnamak chawna mayoknarakle haire Taliban lawsangkiba matung leibak kayana Afghanistan da senthang piba lepkhibadagi miyoi million kun hena awaba mayoknare haire Nakalamaromda Taliban singna phakibadagi chayol kaya mafam khangdana leiruraba nupi activist mari leibagasigi de facto authorities na release tawrakre Russia amasung Ukraine ngamkhaida unkhatnaba hengalakpadagi Russia amadi maroiba European Security Group ka phaminanaba Ukraine na haizarakre Ngamkhaida lanmi thomjilagliba sigi maram pinanaba hairubada Russia na tasinadabaga loinana Ukraine gi matakta landanabagi thaurang tauri hairibadu aranbani hainaso Russia na hairakhi
अदुबु उंखटनबा असुमसुम हेंगलकपदगी लेबाक तरानिथोई हेनबना मखोइगी नागरिक सिंह खुदकता यूक्रेन थादोकनबा हाइरक्रे अदुगा लेबाक खरनदी यूक्रेन की कोनुंग शहरदगी एम्बेसी स्टाफ सिंह फाउबा लौथोकनख्रबने अरोइबदा ngasi tentakpa maroiba pau khara Guwahati police की अखनब स्क्वाड अमना गुवाहाटी रेलवे स्टेशन दगी इंटरनेशनल ड्रग ट्रैफिकर अनि फाखरे उरुज की ओइना भक्त लाख अनि मुक तरामना ओकप ngamnanaba पोआमका दरगाह शरीफना सेम साब लोइख्रे पोआमका सि कामरूप डिस्ट्रिक्ट की हाजोद लैबा अपिकप मकाम ओइना लौनबा मुस्लिम सिंगी यामनमक सेंगलबा मफम अमा ओइबतनतना हिंदू सिंगनसु यामनमक थाजबा मफम अमने असम की मानकसा डिस्ट्रिक्ट की बांग्लादेश गमखै की कुकुरमारादा BSF ना बांग्लादेशी सन इरोई हुरानबा मियोयमा काप्तना हातख्रे APSC की कंबाइंड कॉम्पिटिटिव एग्जामिनेशन लेपना खिबा मतुंगिना पांथोकनी हाइरे असम की हायर सेकेंडरी सिलेबस तगी बिहु सब्जेक्ट लौथोकलोय हाइना ngasi आसु अमदी एजुकेशन काउंसिल की अपुनबा मिफमना वारेप लौख्रे असिदा सुनतना असम की ओइबा हिरम कयामसु यावरगनी हाइरे मेघालय की इस जेंटिया हिल्स की नुपीना लुचिंगबा सेल्फ हेल्प ग्रुप सिंगबु सौगतनबगीदमक स्टेट लेंगाकना SHG हुम्फुदा लुपा लाख 50 की कम्युनिटी फंड पिथखरे चेन्नईदा नागालैंड हाउस अमा साननबगी फम लंपीननबा नागालैंड लेंगाकना तमिलनाडुदा हाइजखरे हौखिबा पुंग कुनवरी असिदा मिजोरमदा ओमिक्रॉन की अनौबा केस हुम्फुनिथोई फंखि लागलिबा मणिपुर की असेंबली मिखल असिदा BJP ना करिगुम्बा माई पाकपा थोकलबदी N बिरेनना मखाताना CM ओइबा याई हाइबगी इंगित अमा संबित पात्रना ngasi पीख्रे टाटा सन्सना मसागी चही यांखैमाथोई सुरबा हानगी टर्किश एयरलाइंस की चेयरमैन इल्कर आइसिबो एयर इंडिया की CEO अमदी MD ओइना खनख्रे उत्तर प्रदेश की अनीसुबा तांका की मिखल लोइनना गोवा अमसुंग उत्तराखंड की सिंगल फेज बोटिंग ngasi इंगना तपना लोइशिनख्रे लेबाग असिना पुलवामा एटेकी अथौबसिंग निंगसिंख्रे PM मोदी अमदी होम मिनिस्टर अमित शाहना थौना फबसिंगदा इकाइखुमनबा उतखि इंडिया लेंगागना चाइनीज एप 53 की मथक्ता बैन तौननबगी अनोबा ऑर्डर मा थोख्रे हारिबा एप सिंग असिना लेबाग असिगी सिक्योरिटी दा यामनमक चावना किहल्ली हाइरे इसरोना अर्थ ऑब्जर्वेशन सैटेलाइट EOS-04 लोइना अतै सैटेलाइट अनि अमगा माई पाकना लॉन्च तौख्रे प्राइम मिनिस्टर मोदी ना इंडियन स्पेस साइंटिस्ट सिंग द थागतपा अमदी हराव नुंगाइबा फोंदोखि क्रिप्टो करेंसी की मथांगदा केंद्र लेंगाग अमदी RBI ना पुनः वारेप लौरगनी हाइना फाइनेंस मिनिस्टर निर्मला सीतारमण ngasi लाउथोख्रे अमदी उन यामनमक कन्न ताबदगे बीजिंग की विंटर ओलंपिक ता अयेत अपन कया थोरक्ले इंगवगी चांग -19 डिग्री सेल्सियस की मखादा कुमथखिबदगी सानबगी इवन कया हाइनखिबा मतमदगी नोंगमनिने येथोकपा ताखे ngasigerna Arambai News Guwahati da Maitilon gi pau sandokchaba matang sta loisinjabaga loinana tabiriba singbo amkasu hanna